ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅꯤꯅ ꯃꯤ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯗꯤ ꯀꯃꯥꯏ ꯇꯧꯒꯦꯗ NIAꯅ FIR ꯄꯥꯜꯂꯦꯗꯪ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯪꯉꯒ ꯂꯩꯈꯤꯌꯦꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃꯁꯨꯡ CSO ꯈꯔꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨꯡ ꯀꯔꯕꯥꯔ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤ ꯇꯣꯛꯄꯤꯔꯣꯕ ꯆꯤꯟꯗꯅ ꯃꯅꯤꯄꯨꯔ ꯀꯟꯗꯣꯏꯅꯦꯅ ꯈꯅꯥꯎ ꯁꯦꯒꯥꯏꯈꯩ ꯂꯥꯎꯋꯦ ꯇꯧꯊꯣꯔꯛꯄꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯁꯤꯟꯊꯥ ꯂꯦꯞꯄ ꯁꯠꯗꯥꯎꯟ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯃꯝꯅ ꯅꯨꯃꯤꯠ ꯑꯃꯃꯝꯁꯤꯅ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯁꯣꯛꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯑꯃꯗꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯔꯤꯁꯣꯔꯁꯦꯁ ꯌꯥꯝꯗꯕꯗꯤ ꯌꯥꯝꯃꯦꯕ ꯃꯣꯏ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯉꯥꯡꯖꯔꯛꯄꯗꯣ ꯀꯤꯍꯜꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯥꯜꯂꯦꯅ ꯁꯦꯡꯗꯣꯛꯍꯜꯂꯦ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯀꯤꯗꯕ ꯑꯊꯧꯕ ꯄꯦꯇ꯭ꯔꯤꯌꯣꯠ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯇꯝꯃꯛꯄꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯕ ꯊꯧꯅꯥ ꯂꯩꯕ ꯅꯣꯡꯅ ꯐꯥꯁꯤ ꯁꯒꯥꯏ ꯀꯥꯕꯒꯤ ꯋꯥꯔꯤꯅ ꯄꯤꯛ ꯊꯜꯂꯦꯕ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯇꯩ ꯂꯩꯕꯥꯛꯀꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅꯤꯅ ꯃꯤ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯗꯤ ꯀꯃꯥꯏ ꯇꯧꯒꯦꯗ NIAꯅ FIR ꯄꯥꯜꯂꯦꯗꯪ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯪꯉꯒ ꯂꯩꯈꯤꯌꯦꯕ ꯃꯁꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒ ꯐꯅꯦꯛ ꯃꯔꯨꯝꯗ ꯂꯣꯠꯄ ꯅꯨꯄꯥ ꯀꯧꯏ ꯑꯁꯤꯒꯨꯝꯕ ꯑꯗꯨꯛ ꯀꯤꯒꯟꯕ ꯃꯤꯅꯅꯦ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯒꯗꯤ ꯈꯪꯖꯗꯕ ꯂꯩꯕꯥꯛꯀꯤꯅꯤ ꯇꯧꯔꯛꯇꯣꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯝꯍꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯤ ꯅꯣꯡꯁꯥ ꯃꯌꯥꯝ ꯂꯝꯍꯨꯏ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯤꯒꯟꯕ ꯑꯣꯏꯔꯗꯤ ꯃꯩꯇꯩꯒꯤꯅꯦ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯕ ꯒꯨꯟꯁꯤ ꯃꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯐꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯣꯡꯁꯥꯅ ꯀꯅꯥꯅꯣ ꯂꯝꯍꯨꯏꯅ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯁꯥꯅꯤꯡꯍꯟꯕꯅ ꯀꯅꯥꯅꯣ ꯈꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯩꯇꯩ ꯃꯨꯠꯈꯤꯕ ꯈꯪꯍꯧꯔꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃꯁꯨꯡ CSO ꯈꯔꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨꯡ ꯀꯔꯕꯥꯔ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤ ꯇꯣꯛꯄꯤꯔꯣꯕ ꯁꯦꯡꯅ ꯅꯤꯡꯕꯤꯌꯣꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯎꯔꯦ ꯏꯁꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯗꯧꯅ ꯀꯣꯟꯕꯁꯨ ꯌꯥꯎꯔꯤ ꯆꯤꯟꯗꯅ ꯃꯅꯤꯄꯨꯔ ꯀꯟꯗꯣꯏꯅꯦꯅ ꯈꯅꯥꯎ ꯁꯦꯒꯥꯏꯈꯩ ꯂꯥꯎꯋꯦ ꯇꯧꯊꯣꯔꯛꯄꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯔꯚꯥꯏꯚꯦꯜꯗ ꯏꯀꯣꯅꯣꯃꯤꯁꯦ ꯀꯌꯥꯝ ꯂꯩꯒꯦꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯅꯦꯕ ꯁꯤꯟꯊꯥ ꯂꯦꯞꯄ ꯁꯠꯗꯥꯎꯟ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯃꯝꯅ ꯅꯨꯃꯤꯠ ꯑꯃꯃꯝꯁꯤ나 ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯁꯣꯛꯏ ꯅꯨꯃꯤꯠ ꯑꯃ ꯁꯤꯟꯊꯥ ꯂꯦꯞꯄ ꯅꯤꯅꯤ ꯂꯦꯞꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤꯗꯣ ꯃꯅꯤꯄꯨꯔ ꯃꯨꯠꯄꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃꯃꯝ ꯆꯪꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯏꯀꯣꯅꯣꯃꯤꯁꯤꯗꯤ ꯑꯆꯦꯟꯕ ꯏꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯏꯁꯤꯡꯁꯤ ꯆꯦꯜꯂꯤꯈꯩ ꯐ꯭ꯔꯦꯁ ꯑꯣꯏ ꯁ꯭ꯇꯦꯒꯅꯦꯟ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯤ ꯄꯨꯝꯊꯔꯛꯏ ꯃꯅꯤꯄꯨꯔ ꯏꯀꯣꯅꯣꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯏꯀꯣꯅꯣꯃꯤꯁꯤ ꯀꯣꯂꯦꯞꯁ ꯇꯧꯅ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯤꯁꯤꯡ ꯌꯥꯝꯕꯁꯨ ꯍꯤꯡꯉꯣꯏ ꯕꯖꯥꯔꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯄꯣꯠꯐꯝꯗ ꯊꯥꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯂꯨꯄꯥ 100-200ꯈꯤꯇꯪ ꯊꯥꯔꯒ ꯌꯣꯟꯕ ꯌꯥꯎꯏ 500 ꯌꯥꯎꯏ ꯌꯥꯝꯃꯕꯗ 1,000 ꯃꯗꯨꯗꯤ ꯈꯔ ꯁꯤꯠꯂꯒ ꯁꯦꯟꯗꯣꯡ ꯑꯣꯏꯅ ꯂꯨꯄꯥ 50 ꯑꯃ 10 ꯑꯃ ꯈꯔ ꯑꯃꯅ 100 ꯑꯃ 500 ꯑꯃ ꯄꯨꯔꯒ ꯆꯠꯀꯗꯅ ꯃꯌꯨꯝ ꯊꯥꯛꯀꯗꯧꯔꯤꯅꯦꯕ ꯃꯥꯒꯤ ꯏꯟꯀꯝ ꯑꯣꯏꯔꯤꯅꯦꯕ ꯃꯗꯨ ꯁꯤꯟꯊꯥ ꯅꯨꯃꯤꯠ 5ꯅꯤ ꯊꯣꯛꯑꯦ ꯂꯦꯞꯁꯜꯂꯦ 6ꯅꯤ ꯂꯦꯞꯄꯦ 10ꯅꯤ ꯂꯦꯞꯄꯦ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯁꯣꯛꯏꯁꯦ ꯈꯟꯅ ꯉꯝꯗꯕ ꯀꯥꯡꯕꯨꯗ ꯂꯩꯕꯥꯛ ꯅꯤꯟꯕ ꯅꯠꯇꯦꯕ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯇꯧꯕꯗ ꯕꯖꯥꯔ ꯊꯨꯒꯥꯏꯕ ꯍꯥꯟꯅꯁꯦ ꯂꯥꯛꯑꯦꯕ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏ ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯃꯥꯐꯤꯌꯥ ꯑꯃꯗꯤ ꯒꯦꯡꯒꯤ ꯋꯥꯈꯜꯂꯣꯟꯅ ꯂꯩꯕꯥꯛ ꯁꯦꯕꯥ ꯇꯧꯕ ꯆꯠꯅꯗꯦ ꯌꯥꯔꯣꯏ ꯌꯥꯅꯗꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯃꯤ ꯐꯨꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯆꯤꯡꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯐꯤꯌꯔ ꯑꯀꯤꯕ ꯍꯥꯏꯁꯦ ꯁꯟꯗꯣꯛꯑꯒ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯃꯣꯏꯒꯤ ꯑꯔꯥꯟꯕ ꯅꯦꯔꯦꯇꯤꯞꯇꯣ ꯆꯨꯝꯃꯤꯅ ꯂꯣꯏꯅ ꯆꯠꯍꯟꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯀꯤꯕꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯟ ꯈꯥꯏꯕ ꯅꯨꯡꯉꯥꯏꯌꯦꯕ ꯃꯤꯁꯦ ꯀꯤꯔꯗꯤ
เช่นใครก็เลยบักเสบาตัวของเราเดย์โดเนชั่นอังมาขรกัจจโน extortion ก็แต่แต่เราเสียมาชินะประชาชนงางมึงงำแต่บางทีกูวานี่เรามาชิมาตกแต่ไม่ยารอยมาชิตกแต่ดีไม่ได้มุดเลยให้นั่นเราไม่ยาร์มณีปุระเช่นดานอิรังสักนะบ่อารานมันเนี่ยเช่นดานอิรังเช่นดานนั้นอิรังที่สักนั่นมันแต่ไม่นะอารานมันเนี่ยที่ไม่ท่านหันปุถุเรียบ important โอ้ยบ่อยเด้อบ่นั่นอิชูมาจะไม่อิชูตัวเฮลักเนี่ยบ่มาดูกี่ against the intellectual ขรณะข้างนี้ขรณะมาดูที่ลาลีเฮให้นังงาองกันไม่มันทมจันนี้จกินุกิทุเดียกันนี่กรีกินอ๋อมาคุยเช่นดานแล้วมีกี่พลางดูดอากาศบ่โอ้ยรักบ่ಅದನ್ನ ಮಣಿಪುರದ ಅಖೋಗಿ ಟ್ಯಾಲೆಂಟ್ ಅಮದಿ ಇಂಟೆಲೆಕ್ಚುಯಲ್ ರಿಸೋರ್ಸಸ್ ಯಾಮದಮದಲ್ಲಿ ಯಾಮೇಬ ಮೊಯ್ ಮ್ಯಾಮ್ನ ಅಚುಮ್ ngangjರಕದೋ ಕಿಹಲ್ಲಗ ವಿಡಿಯೋ ನಮಗ ಲಾಲೇನೆ ಸೆಂಗ್ದೋಂದ್ರೆ ಸೆಂಗ್ದೋಹಲೆ ಅದಗ ವಖನ್ ತಾಮಿನಗ್ರಿ ಸಿಗೆ ಕೈನೋಸಿನ ಅಖೋಯಿ ಪುನ ಪುಲುಚಿಂಗದವ ಲಂಬಿ ಅಚುಮ್ ತಾಕದವ ಇಂಟೆಲೆಕ್ಚುಯಲ್ ಮ್ಯಾಮ್ಸೆ ತಮಿನ್ ಇಸಿಂಗ್ದ ಲುಪ್ಪಗ ಲೈಗ್ರೆ ಪ್ರಜಾಸಿಂಗ್ದಿ ಕಮ್ದವ್ರೇದನ ಅಮನ ಮಹಾಯ್ ಕರಮನ ಅಚುಂಬನೋ ಕರಮನ ಅರಾನೋ ಖಂದೆ ಪುರಾ ಚಮಮ್ನರೆ ಸಮಾಯ್ತನ ಜಾತಿ ಎಮಗಿ ಪ್ರಜಾ ಮಯಾಮ್ ಚಮಮ್ನದನ್ ಲೈಬೈಸೆ ಯಾಮ್ ಸೋನ್ಬ ಜಾತಿ ಎಮಗಿ ಓಯ್ನ ಸೊಸೈಟಿ ಎದುಗನ ಯಾಮ್ ಸೋನ್ಬ ಟೈಮಿಂಗ್ ನಿ ಮಸಿಮ ತೋಕ್ತಬ ಯಾರೋಯ್ ಮಣಿಪುರ್ ಕನ್ನಬಗಿದಮಕ್ತ ಅಸಿಗುಂಬ ಥೊಮ್ಜನ್ಗನ್ಬ ತಮ್ನ ಲೈ ಮಯಾಮ್ಸೆ ಅಮಚುಂಗ್ ಸರೋಯಿ ngaroy singche masigi culture asi han muthak tabi yaroibo natraga disin the maitei nong saina laudna leiragani tawduri sina zombie ro akhoi gyan men ta da wakhan khandaba akhoi nisha charaga pangkauru tawba kaino se adu manbam changebo reasoning yadabo yaning rasu laongana si reasoning yadabo adu si yaden to kangbo se masi aigon rasu mamang da mu thokre adugi detail li paningde aduga ai thedona adugum bada painful lebasi laiti aduna aina mayamda haijeningi se akhoi manipur se somaina amutang pamdaba culture mayam se muthalaga mi se kallasu solasu thauna phana achumba khangna leibai se masi amutang tawsi na haijeningi adaga sai aina haijeriba trong lawbigi incident se sigi matangda aina sum survey tawada mi ayamana aina haiba narrative se thajai चुम्मेन खल्ली अरे कनागुम खरदी कोकी लालौसिंग मरकता पाव खोमदना चलुबसि यावी पुनमुक्चो कलेक्ट तौरे सोशल मीडिया दा थागलको मयाम यंगे कमेंट में आने फिल्टर तरोगा येंगो मतदा लास्ट मसिगी आइना हाइजरी बन नैरेटिव्स द तारे एव करेहाइन तरक्की हाइबदा जस राजनीति की सुविधा खरगी दमुक्ता इरांग सागनब मणिपुर मई चाकनबा अखोई इनोसेंट अंगाने हातोप ngame मसी आइगी कंक्लूजन ने असे मसी मी मैम शेयर तबनी की बदगी ngang ngamdaba अदगा अरोय बदे आइन हाइनिंग सिगे एना इन्वेस्टिगेशन तौरज हायरक कुइरे मखोई करिगी पब्लिक द अपडेट तौदबनो अप्रैल की तांग तरादा चौराना अमा हाइगी बदनतना अदगलुरब साथीसिदा एनआई अमदी मणिपुर गवर्नमेंट जो मसे पब्लिक द खंगनमन थएबा लोसलगा थमीसे करिगिनो लोसलगा थमीसे मोइना कनखनिंग मी यावब्रा politically कायरक द वाल इखनब्रा अखोइदि गसे खंगनिंगेबा we demand to know what is the update करिबा निमित खरनगी मतुंगदा एना मसे investigation मनुंगदा मोइना खंगन बे याय यादे लरमनि खंगन बे याबा खरदि अखोइ फोंदोक तबि यारोय फोंदोक तरगदि competent court अमदा चलगा एनआई की इन्वेस्टिगेशन से आई अपडेट तौने डिमांड तौनीबा तौदबसु यारोय असोमदा मोय करिमु क्राइम मचाम थोकंदा नुंदे अपडेट तौरिदि मणिपुर करिगी तौद्रिनो तांग निपान दो ओइरमगनी एनआई रे सिनबसे ngasi निमित क्यानि सुरे कुनमापन थाम फारकदरमनि मसदि द मोयना अपडेट तौद्रिसि करिगिनो नमजन नरिब्रा लो लिब्रा नत्रगा मोयना फागे खलिदा अचौ मी म यरमदना याद्रिदा नत्रगा सिगी आई ngang मैटर से होम मिनिस्टर सु खंगे जे खंगेबा मागी तौथुरप खकरब खलि अलमासु करिगिन नमजन थमिसे मणिपुर समाई तौदना तौरिसे क्याम कुइरे
अखोई लमजिदा पोप लमजिगी indigenous people lamoina ena investigation tawriga tomin lekthok se yade अखोई मैम डिमांड तमिन से पुथरो फारो चार्ज थगलो विभम थप पनिशमेंट पीरो सुमाइना हारगा आई मैम वफम से थमजगे मसीगी मखा तारकपदा कोरोंगांबा खुमन्ना मागी फेसबुक पोस्ट असुम इबिरे आई साउनिंगबदी लायरदना नोनिंगबा म यावसिलगे पाबुंग बिजोयदो मागी मचा मसु लेरगदी फजन हिदा लांगतक पिजबिरगा पोथान बिरो आई अवाय खुम तौरगा मानबा पामजदे लेमदे सोंथोक चोंजिन तौबा हनुबा मोयगुंबाना पॉलिटिक्स सानबदा लेबाकसे लोइदोरे हाइने इबिरे